인자는 뭐는 섬에다 하마하는데 하우도 드니 그리고 야호도 이제 이게 다와야 뭐야 되바 좀 내고 하리야 مسكسي لا سيني مسكني Hai ma'am. Ma'am puno po ahami magkataram og sari ngasi ay ano ba video mo puro ka lae ngasi di kay ba amuka nga de fresh ne ha le me ngasi di phasana si ma phasan thong thare aduga yongsak yang khai mu ha pa yongsak ma phasan iro le di yongsak pan thani na ko ma'am aduga champut khara ma leire aduga sida maroi thoma khara ma ga ma'am sak sam la me do wa yang nga ga ge adum sa na dum hojal lage kana de ꯑꯩꯗꯤ ꯃꯔꯣꯏ ꯊꯣꯡ ꯀꯣꯠꯊꯔꯒꯦꯀꯣ ꯁꯤꯗ ꯍꯣꯏ ꯀꯣꯊꯔ ꯃꯔꯣꯏ ꯊꯣꯡꯕꯁꯦ ꯌꯥꯝ ꯆꯥꯅꯤꯡꯗꯦꯕ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯛꯁꯨ ꯌꯥꯝ ꯂꯥꯝꯃꯦ ꯉꯁꯤꯗꯤ ꯑꯗꯨꯅ ꯑꯗꯨꯝ ꯆꯥꯅꯕ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯑꯗꯣ ꯑꯩ ꯆꯝꯐꯨꯠ ꯃꯍꯤꯁꯦ ꯈꯤꯇꯪ ꯊꯛꯈꯤꯒꯦ ꯉꯁꯤꯒꯤ ꯃꯦꯟ ꯐꯥꯁ ꯇꯥꯗꯣꯏꯁꯦꯗꯣ ꯃꯨꯀꯥ ꯉꯥ ꯊꯣꯡꯕꯁꯦ ꯋꯥꯎ ꯑꯁ ꯍꯩꯔꯤꯕꯣꯞꯀꯁꯦ ꯄꯠꯈꯤꯜꯂ ꯌꯥꯎ ꯂꯩꯔꯝꯃꯦ ꯃꯌꯥꯝ ꯆꯥꯔꯒ ꯑꯝꯇ ꯌꯦꯡꯖꯒꯦ We 1 2 3 start. Asli pada hapwa. Yongsak yang khai mu hapsanbane ngasi ꯑꯩꯗꯤ ꯃꯍꯤ ꯉꯥꯛꯇ ꯍꯥꯞꯄꯣꯗꯤ ꯍꯥꯏꯌꯦꯅꯦ ꯁꯤꯁꯦ ꯆꯥꯡꯂꯒꯗꯤ ꯐꯖꯔꯦ ꯀꯔꯤ ꯆꯥꯒꯗꯕꯁꯦ ꯑꯩꯗꯤ ꯃꯍꯤ ꯉꯥꯛꯇ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯈꯤꯕꯅꯦꯕ ꯅꯪꯅ ꯃꯈꯣꯡ ꯂꯣꯏ ꯍꯥꯞꯆꯤꯜꯂꯕꯅꯤꯅ ꯃꯈꯣꯡꯗꯣ ꯀꯔꯤꯝ ꯇꯧꯗꯕꯅꯦ ꯈꯪꯗꯦ ꯑꯩ ꯆꯣꯛꯂꯁꯤꯜꯂꯦ
งากูหอมเนี่ย nga thì mà sao bây giờ rồi kha bữa đầu bữa đó kha bị em hào mấy em làm bằng tùng nó ba nè hay là cái hobby này em từ gì ra gì vậy vịt cống khăng là bổ sung một dao mà tăng ai 좀 힘들래 xem sao cái tàu cái number nó tầm đi nào vậy hala cái một bảng tùng nó không nào vào được quoi em tùng sẽ đúng quay vậy hợp đấy họ là thật dẫn Aduh, emang sabi dulu nih sih namanya. Kurang pada ay adum tam saja kimia. Adum mau bilang mo. Nga kaya mo hamon na. Hadi bu kadar sa진 bezdi koğam. Hadi kadar bu da uçay memli yung sa mo atan. Hava hemen dil var. Sao bây giờ em thử bạn. Liền cái tàu liền lèo này. Ta hôm nay chụp dọc lại hấp dẫn lẹ. À tôi muốn cái máy nữa. Cái tam sai vậy. Đây massage này. Đây là massage normal. Cái tôm ngài với ta bên. Ai chụp hình này cái nào bên. Phải lấy tiền. Nang mori thong chung takai dam ni nè. Takai rồi. Takai.
ꯑꯇꯞꯄ ꯑꯃꯒ ꯑꯊꯨꯕ ꯑꯃꯒ ꯆꯥꯃꯤꯟꯅꯕꯁꯤꯗꯤ ꯃꯌꯥꯝ ꯃꯌꯥꯝꯁꯦ ꯑꯩꯒꯤꯁꯤꯗꯤ ꯉꯥ ꯃꯅꯤꯡ ꯉꯥꯛꯇꯅꯤꯀꯣ ꯉꯥ ꯀꯨꯞꯇꯧꯅꯤ ꯃꯅꯤꯡ ꯉꯥꯛꯇ ꯉꯥꯏꯁꯤ ꯆꯥꯕ ꯌꯥꯔꯣꯏ ꯌꯥꯝ ꯆꯤꯜꯂꯦ ꯑꯗꯨꯗꯨꯅ ꯃꯈꯥꯗ ꯈꯔ ꯊꯥꯡꯗꯔꯒ ꯇꯦꯡꯀꯣꯠꯀꯁꯦ ꯍꯥꯞꯐꯕ ꯑꯃꯒ ꯁꯨꯃꯥꯏꯅ ꯐꯖ ꯆꯥꯃꯤꯟꯅꯔꯕꯅꯤꯅ ꯑꯩꯅ ꯆꯥꯔꯤꯁꯦ ꯅꯣꯔꯃꯦꯜꯁꯤꯗ ꯅꯪꯒ ꯃꯥꯟꯅꯅꯕ ꯆꯠꯂꯣ ꯍꯥꯏꯇꯥꯔꯗꯤ ꯁ꯭ꯂꯣ ꯆꯠꯂꯣ ꯍꯥꯏꯕꯅꯤꯅꯦ ꯑꯩ ꯁ꯭ꯂꯣ ꯆꯠꯂꯗꯤ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯆꯦꯂꯦꯟꯖ ꯇꯧꯁꯤ ꯅꯣꯡꯃ ꯇꯧꯁꯦ ꯅꯪꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯃꯒ ꯅꯪꯒꯤ ꯆꯥꯛ ꯄꯨꯈꯝ ꯃꯉꯥ ꯆꯥꯛ ꯄꯨꯈꯝ ꯃꯉꯥ ꯆꯥꯒꯦ ꯃꯔꯣꯏ ꯊꯣꯡꯕꯁꯨ ꯍꯥꯎꯔꯦ ꯑꯍꯥꯎꯕ ꯑꯃꯒ ꯆꯥꯃꯟꯗꯅꯅꯦ ꯀꯩꯀꯩ ꯆꯥꯁꯟꯕ ꯌꯥꯕ ꯌꯥꯎꯔꯤ ꯇꯝ ꯇꯝ ꯆꯥꯁꯜꯂ ꯑꯗꯨ ꯃꯥꯟꯅꯅꯕ ꯃꯌꯥꯝ ꯂꯥꯁꯅꯦ ꯆꯐꯨꯠ ꯑꯣꯏꯅ ꯆꯥꯔꯒꯦꯀꯣ ꯑꯁ ꯃꯈꯨꯠꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯍꯦ ꯃꯌꯥꯝ ꯁꯥꯒꯨꯝꯕ ꯆꯥꯕ ꯈꯛꯇꯅ ꯑꯍꯥꯎꯕ ꯅꯠꯇꯦ ꯁꯤꯁꯨ ꯌꯥꯝ ꯍꯥꯎꯋꯤ ꯑꯩ ꯅꯍꯥꯟꯈꯩ ꯄꯥꯡ ꯆꯥꯗꯦꯕ ꯉꯥ ꯃꯆꯥꯁꯦ ꯍꯩꯅꯗꯦꯅ ꯑꯗꯨꯕꯨ ꯉꯁꯤ ꯐꯖꯅ ꯍꯥꯎꯋꯤ ꯌꯥꯝ ꯌꯥꯝ ꯍꯥꯎꯕꯩ ꯇꯥꯏꯞꯇ ꯍꯥꯎꯋꯤ ꯆꯦꯂꯦꯟꯖ ꯇꯧꯖꯔꯕ ꯅꯣꯡꯃ ꯍꯥ ꯌꯥꯏ ꯑꯆꯝꯕ ꯏꯟꯖꯥꯡꯗꯀꯣ ꯍꯩꯔꯤꯕꯣꯞ ꯁꯟꯅꯦ ꯌꯥꯝ ꯍꯥꯎꯔꯤꯁꯦ ꯍꯩꯔꯤꯕꯣꯞ ꯑꯃ ꯂꯪꯊꯣꯛꯈ꯭ꯔꯦ ꯑꯦ ꯄꯥꯝꯕ ꯆꯥꯁꯜꯂꯨ ꯌꯥꯗ꯭ꯔꯣ ꯑꯩ ꯍꯩꯔꯤꯕꯣꯞ ꯍꯩꯅꯗꯦ ꯑꯌꯥꯝ ꯃꯌꯥꯝ ꯇꯦꯡꯀꯣꯠꯁꯤꯡꯁꯦ ꯂꯣꯏ ꯍꯥꯡꯉꯦ ꯆꯥꯕ ꯌꯥꯕ ꯃꯌꯥꯝ ꯆꯥꯁꯟꯈ꯭ꯔꯦ ꯍꯥꯎꯁꯨ ꯍꯥꯎꯔꯕꯅꯤꯅ ꯂꯣꯏ ꯆꯥꯊꯣꯛꯑꯦ ꯁꯤꯠ ꯅꯥꯟꯅ ꯑꯗꯨꯅ ꯄꯨꯛꯀꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯑꯗꯨꯒ ꯅꯦꯛꯁꯇ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦꯀꯣ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯕꯥꯏ